Ishamak Kaipu se Gautau Kotu Committee on Tribal Unity Kangpupi Cedar Hills ki spokesperson amani ngasi ki ayuk asida Kotuna thamjaba wafam nataga warip da loinana ngasi ki ayuk sida akhoi ki Kangpupi ki SP yaunana Assam Rifle da loinana akhoi ki promise to cap to haibase phongdok oina thabak ase pangthok chalani haibase thamjaningi nupa macha ani thadok pirakpa haibase akoi yamna haroji ishor da khurumjeri asu muthodok ase amukta ani han thoktaba thadok pireiba miyosing puno puso aina kok nonjeri aina thagachari at least mi manung shibiba haibase mase koi myam ashi mak ne kune tawgidaba janata kayamarum leirabasu akoi masen janana ba haibase mase koi gi mi mo oina sama samoi lo libde sagai kuntra manga akoi punna hana lemine dumana lemine gidamni leishu lemine gani aina from jari kok nonjeri you are a voice you have taken a very wise decision and you have a soft corner for the mankind